ꯃꯌꯦꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯃꯦꯖ ꯇꯤꯚꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯖꯦꯁ ꯀꯨꯃꯥꯔꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ Excellent Academy haina nauna saba school ama ngasi Kakching SC MLA M Rameshwar na sangakhre Lakadoriba 2027 Manipur Vidhan Sabha Mikhalda BJP na saruk ahumgi manungda ani phangduna absolute majority phangani haina Dr. Ajit Gopacharya na phungdokre Mikop Nahum Pungjalon Haiba Kupai Lyric Ani Fonkre Loinana Iran ki Supreme Leader Ayatollah Laikidabagi Iran the Numit Nifuni Awa Pondok Lagani Mapungo Pau Lobirsi Kalwangma Uyok Singa that Nauna Saba Council of Higher Secondary Education Manipur Kosemda affiliate Toraba Jahi Asidagi Ahanba session Hogadoriba Excellent Academy Haina Mingtonba Class 11 Amadi 12 Secondary Tamgadaba Academy Ama Sangakre Aikoina Mahiroi Oringai Matamda Tamliba Mahi Adugi Kanaba Hairagadi Mahi Adugi Kanaba Miamda Fanghanba Aduni Maru Oiribasi Miamda Kanaba Pig Nanabaki Damak Aikoina Mahi Tamgadavani Haina Mayang Lambam Rameshwar MLA Kakching Assembly Constituency na Pungdokre Sangabaki Thorum Aduda Mayang Lambam Rameshwar MLA Kakching Assembly Constituency na Athoiba Mitung Kumukcham Sundari Principal Excellent Academy Mayang Lambam Sanaton Thawaktagi Potharaba Manipur College Kakchingi Principal Amadi Professor Mayang Lambam Kunjaras Thabaktagi Potharaba Central Agriculture University Imphal Extension Education gi Head of Department Ahumna Thormapu Singh Amasung Dangmai Manglem MCS Additional Director Hills Directorate of Education Esna Akanaba Mitung Oina Saruk Yaki Athoba Mitung ge Warol Pirduna MLA Rameshwarna Makha Tarduna Hai Ngasigi Chaukalak Laba Matam Asida Knowledge Leiba Haiba Asina Khwaidagi Maru Oiba Posak Ama Oirakle Wakalok Singbu Leirabadi Madu Sizinaduna Punsida Mai Paknanaba Hotnaba Yare Ngasi Sangariba Excellent Academy Asina Puthurokadoriba Mahiroi Asi Karambano Hairagadi Magi Lambida Thodok Hendokpa Mahiroi Puthoknanaba Hotnarakadoribani Mahiroi Singh Yumdagi Ima Ipadagi Hauraga Mahi Tamba Hauраklibani Aikoina Lyric Tambakak Natana Laisusu Tamgadabani Oza Singnasu Lyric Tambagi Matakta Laisusu Tambigadabani Aikoina Tamluriba Mahi Adu Aikoina Hingliba Punsi Asi Tabak Oina Ontok Laba Matamda Tamluriba Mahi Adugi Mahi Pangadoribani Haibasi Mahiroi Shingna Kauridabani MLA Rameshwar Makha Tarduna Hai Ngasi Sangariba School Asi Khamaikei ki Oina Afaba School Ama Oirakani Haibagi Thazaba Lei School Asigi Oza Singnasu School Asidagi Afaba Mahiroi Puthokduna Aikoigi Kunai Asiu Chawkhatpa Amasung Manglomda Sangsinba Kunai Ama Purakpa Ngamba Taibang Mapuna Pina Bishnu Hainasu Phongdokhi Yoksang Kumai Asi Mayai Kaba Drug Amadi Sanai Yunaibagi Kumai Ontokumsi Tinjang Kajang Dabakunai Amasembada Akoi Kuding Magna Taudang Lominasi Haina Manipur Students Federation MSF Head Office Ki Publicity Secretary Gi Chirol Amana Phongdorli Chirol Asida Palibadi Sahi Kudingi Pangtokuna Lakpa Yoksang Kumai Asi Sahi Sigi Oinasu Lakliba Chaychat Ahum Lebak Pokpanumitagi Pangtoklagani Kumai Asina Lakpada Yoksangi Asengba Masak Ngaktuna Tambaga Loinana Kumai Asigi Mingda Makal Matel Kaya Hapsinduna Inkalakliban Hasing Tungi Yumbi Oigadoriba Mahirushin Manghanaba Manba Bachat Mong Sing Yaribokay Kantaduna Kangminaduna Punna Todang Laminabagi Tanzadu Lakli Haina MSF na Lebak Miam the Tambakli Loinana Paktana Pangtokadoriba Yoksang Kumai Asi Drug Amadi Sana Yunaibagi Kumai on Topagi Mahutta Sana Kotnabada Puning Tawasi Kumai Nakimingda Makha Samtaduna Bosem Kosem Naloba Mahiroi Singh exam thariba matam sida awaba akaiba pigumsi makoibu aikoina tungi mirol gidamak mating leiba khunai ama semlakpada aikoi khudam ke thodang lei haibasi
काउरोइसी हाइनसु MSF की चरोल सिना फोंदोरली सेना एथलेट्स ऑर्गेनाइजेशन साउ कक्चिंग वारी सेनापति लेकाईगी नौन साब संगलेन असी हौनवी मतुंग इना संगाख्रे संगाबुगी थोरम अदुदा डॉक्टर उसम देवेन MLA वाबुगा असेंबली कॉन्स्टिट्यूएंसी ना अथब मिथुंग मयांग लमम रामेश्वर MLA कक्चिंग असेंबली कॉन्स्टिट्यूएंसी ना अखन्नबा लेंगबिरकपा यामबेम साउबा एडवाइजरी मेंबर साउना थोरम मपु नौरेम संजित कुमार केयर टेकर Chairperson Kachin Municipal Council Naurem Pravin IS Secretary Affairs and Sports Minor Irrigation Amasung Command Area Development Amasung Khatrimayum Kennedy Social Worker Secretary Manipur Pradesh Congress Committee Naba Mithung Singh Oina Saruk Yaki Kachin Assembly Constituency ki MLA Mayang Lamam Rameshwarna Saugi Piral Singhatuna Amadi Wabugai Assembly Constituency ki MLA Dr. Usam Devena Ariban Kaktuna Sangha Kiwathorum Wahaudo Piraduna Sau Kachin Wairi Senapati Lekai ki Secretary P. Gwadadharna Hai Mapung Oina Organization Asina Kuliba Mafam Singda Leiba Yumthongi Oina Areba Senpam Singh Khaigat Naduna Amadi Organization Asibu Nungsibiba Miyamna Pangbirakpa Sanpamdagi Sanglen Asi Kumjali Singani Kunmarigi February Taruk Kachin Assembly Constituency ki MLA Mayang Lambam Rameshwar Yauna Urep Uyung Tamduna Saba Horakibani Matamgi Owenba Matung Ina Sumang Telong Lerektabana Thaudok Athok Amathorakpada Kudong Charak Tabakaya Laibadagi Organization Asigi Sanglen Asi Makhada Hall Oihlaga Mataktana Organization Asigi Office Oigadoribani Ahan Bagi Oina Makhagi Hall gi Saruk Asi Loichan Laga Ngasi Sangaraba Matungda Amuk Office Gym Amadi Library ki Saruk Asi Sagatnanaba Pandam Thamli Hauzik Phawbda Lupa Lakuntramapan Lising Tarate Samapan Kulumdoi Hena Sankre Makhatarak Pagi Office Gym Amadi Library ki Saruk Asi Sagatnanaba Hotnabada Wagai Amadi Kachin Assembly Constituency MLA Anina Amadi Miyamna Mateng Pangbiu Hainasu Phongdokhi Lakadarba Lisingani Kuntaret ki Manipur Vidhan Sabha Mikhalda BJP na Saruk Ohumgi Manungda Ani Phangduna Absolute Majority Suksoi Shoidna Fangani Haina BJP Manipur in charge Dr. Ajit Gopacharya na Phongdokre BJP Manipur Pradesh ki Loishang Thambal Sanglenda Pangthokkiba Party Mifam Loirba Tungda Paumi Singna Hangba Wahangi Paukum Piraduna Hai Lengak Chokthokpa Haiba Wafam Asidi Lengak Loisingi ni Party ki Lusingba Singna Sinrakpa Thodang Adu Mapung Fana Pangthokpa Haiba Asina Aigi Thodang ni Lengaki Matangda Organization ki Thabakka Tongali Phongdokhi Mahakna Hai Hujik Chathariba Party ki Training Asi Boot level the Leriba Nupi Amadi Nahasing Party Worker Punamakta Sathaduna BJP Wakalon Singh Asi Mapung Fana Kangan Nanaba Pandam Thamli Sathariba Training Asinasu Lakadar Bichai Lising Ani Kunturet ki Manipur Vidhan Sabha Mikhal Asida Saruk Ohungi Manungda Ani Fangduna Absolute Majority Fangduna Chauna Mai Fakani Phongdokhi Mifam Aduda Chief Minister Yunam Khamsan Singh Minister Govindas Konthaujam MLA Tongbram Robindro Singh K. Robindro Singh Laurembam Rameshwar Dr. Usam Deven BJP Manipur ki President A. Sarada Devi Nasingba Party ki Lusingba Kayasu Saruk Yakhi मोर्चा से लेके ओबीसी मोर्चा तक सारे लोग अपने बूथ पर जाके बीजेपी का आइडियोलॉजी गांव-गांव घर-घर तक जाकर इसका प्रचार प्रसार करेंगे और इस प्रशिक्षण के माध्यम से हमारे सारे कार्यकर्ता प्रशिक्षित होंगे उसके माध्यम से ही आने वाले समय में 2027 में मणिपुर में भाजपा का पूर्ण बहुमत होगा जेनिम्स की सीनियर स्टाफ नर्स लेमपोकपम रंजिता देवी नुमित निनी की मनुंगदा लुप्त संगरकनबा कंगलिपा कम्युनिस्ट पार्टी केसीपी ताइबंग मानब ग्रुप ना उखंगलकली केसीपी ताइबंग मानब ग्रुप की पब्लिसिटी सेक्रेटरी ना थादोरप चेरोल अमन हाई चटलिब चही सिगी फेब्रुआरी तांग 19 जेनिम्स की कॉन्ट्रैक्ट स्टाफ नर्सिंग रेगुलराइज तौबगी मतंगदा ऑपरेशन ऑन इराडिकेशन ऑफ पब्लिक एनिमी केसीपी ताइबंगान ग्रुप ना लुप असगी महूत सिल्लगा इरमदम कंगलैपाक कोविड-19 की लाइचत मनुंगदगी हौना थवाई
Jenims Hospital gi contract staff nursing gi matang da lup asina tham ki wafam singbu kana gumba mioi kuzo khrana leibak miyam da lup asibu lana uhunana ba hotnare haibagi chap chaba information sing khudam changdam yauna lup asida leire maram asina asigumba aranba paw sing sandok liba sing asi kudak tagi lepna naba fresh media gi thongda aroiba oina khanghali karigumba hairiba mioi sing asina lupna thamliwa wafam asida thoi usittaba ta mafam matamgi matung inna ahak pacherak piragani maru oina Jenim Hospital da senior staff nurse oina leiba nambo leimu pokpam dagi leimu pokpam Ranjitana ningtam yolgi namak thawai khubak ta haptuna ima leibak iramdam kangleipak asigi damak thawai na pontha pikraba athoba sing loinana hojik chu lupki thawai kaya da thawai hapiriba punapu phongna singaduna lupki maramda aranba mari leinadaba paw sandokliba sing khudakta gi lepnanaba khanghanbaga loinana L Ranjita gi semjin sajinba wahi singna icham chamna leijariba contract nurse sakta nakpak tahannaba makhong sombaga pangkhak oire haibasu operation on eradication of public enemy KCP Sangjaraktuna operation on eradication of public enemy KCP taibung nganba group amadi leibak miyamda lalle haijagadabani loinana matung tabda hairiba higaiwa gi thabak thoram sing makha tana satharak pataragadi sibagi chirak pigani hairi Pambai leitraba awa ana taraba singi tengbangi dabak leiriba maitai aikoi punsinsi maipunna ngasi March ki tarik ama nomaijing numit lisingani kuntaruk asida Thawal district ki manung chana leiriba salongphang maning lekai da leiba Naurem Ongbi Madhavi mahaki phibam chadraba hugat kangkhat ngamdana leiriba masanupa Naurem Inausa amadi mahaki piklibi masanopi thoigi manakta chatuna angamba sel gi tengbang lup asit lupa lising tara khusinakre ningsing bayai nongmagi su nomduna punsi hingnanaba hotnajaramba Naurem Inausa chahi khragi mamang laibak thiba thodok amada uthaktagi taaduna sanglaba matam se hogat kangkhat ngamdana leirakibani layang sel leitabana thoina layang bagi wakhal su tawkhidre mahaki loinabi Inausana narakpadagi mapam da satki badagi adum halakidre piklibi masano pisu larik laisu tamhandana anaba mapa senaduna lairi amarom da ason bi chahi yamsilak labi mama madhavina imung manungbu puraga anaba machabu senar gadra awabana lahat hori mantraba kintharaba mayumduda kana gisu tengbang yaudana supnagi hairoktagi laikai duda hek sangom thaba lakpa pakhang macha khundrakpam thongamba kauba amana makhoigi mapi mapa sakna awat apa marakta yangchen biduna lairamba thengnarakhi ngasi khongchat aduda maipungi admin bobo khundrakpam loyana group asigi senior member Rajendra Wangambam amadi KK Wahangbam anina lusingduna Leo Namairakpam khoimu thongaujam hijam azem Nupilaktagi Sangita Khorom Roji Brahmachari amadi Joymati Irom su saruk yakhi loinana maipungi khongchat loi singna lamdam sigi miyam pumbada asumna awaba taraba kayada tengbang piminaduna aikhoi punna hingminasi haina paudam lagli Lining Tho Sanamai Temple Board ki Khensanglon loisangna puthokpa mikup nahum pungjalon ko liba lisingani kuntaruk amadi sahi lisingani kunnipangi yauba maitai longi khutpai larik ani ngasi phongkhre haying khongban ufong yumpham da leiba Lining Tho Sanamai pangthokhiba larik phongbi thorom aduda LSTV gi Vice President Vidyapati Senjam wakal lamjingba board asimaki member secretary Luang board member sing Kaisham Ibomsa Mangang Namoijam Tomba Mangang Sandra Siddhanta awardee Soibam Buddha Luang amadi Khansong Lon Sanglakpa Thongbam Premjit Maitaina Mithunglen sing oina saruk yakhi lairik phongbagi thoram aduda mari leinana Maistram Sibadatta Luang na hai Lining Tho Sanamai Temple asibu institute ama oina
हांगदोकननबा चंगसिलक्लिबा थबक थोरमसिंगी मनुंग चन्ना तोंगान तोंगानबा थबक थोरम कया लैरिबा लोइसंग तरा असिना पाइखतुना लाक्ली मसिगी मनुंग असिदा खेंचंगलोन असिदा मियामना यामना पामनबा अमदी थबक थोरम मांगजिल थाना पांगथोकपा अमा ओइरी लोइना बोर्ड असिना सिंगनबा कयागी मरक्ता थाबानगी हौबा अमदी लोइबगी पुंगफम यावबा कैलेंडर मपुथोकलिबा असिमक यामना चावना माय पाकपा अमनी लाइनिंग खुदिंगदा खुदपाई सूरिबसिंगी थौदांग असि यामना चावी मखोइना लेपलकपा अदुदा थबक थोरमसिंग पांगथोकपा ngakतनी मखोइसिंग असि अवांगबा थाकता इकाई खुमननबा खेंचंगलोन लोइसंग असि हांखिबनी ngasidi board asina kanna hotnabadagi lining asigi thabak thoram kya leptana pangthokpa ngamle phongdokhi Nari Shakti and Viksit Bharat at the rate of 2047 gi matang the special outreach program SOP ama Bishnupur district ki Manuk Chanba Laurembam Maninglaikai community hall da pangthokre thoram adu Government of India Central Bureau of Communication Ministry of Information and Broadcasting Regional Office Imphal Sinduna pangthokibani thoram aduda Southeastern Asian Studies Manipur University gi ISOD Dr. Chinglan Vaishnam Sanjembam Pokhrambam Gram Panchayat ki ex Upa Pradhan Laurembam Ibesa Devi Amad CBCRO Imphal gi FEO Ais Deepak Kumar na athoiba mithunglen sing amadi wangangloi oina saruk yakhi thoramduda song and drama division gi impanel artist singna tonganba jagoi isai kya utuna ayengbu singi puning chingchin ki loinana jagoi isai gi kuthangda Nari Shakti amadi Viksit Bharat ki matangda India government na paikhat liba thaurangi matangda utki amadi awareness piki loinana Viksit Bharat ki matangda pangthokhiba quiz tasu makok mathang tarabasingda certificate amadi cash prize piduna ikai khumnaba utki thoram aduga mari leinana FEO Ais Deepak Kumar Sarmana phongdokibada India government na paikhat liba flagship program sing asi miyam da khanghanbaga loinana aware oinanaba amadi government India government na Viksit Bharat ki thamliba pandam asi mai paknanaba thoram asi pangthokpani haiki Center lengak asina Manipur gi welfare gi damak thabak kya tauri government semba thengthabagi maram su soidana leigani minister portfolio lauthok tabagi maram leigani anauba CM asigi su afaba thabak mayam tauri mahakna tauriba thabak asida ekhoi punamakna sahajok piminasi Manipur asi manglom da pukhatnanaba hotnaminasi haina pasoi esigi MLA sapam kunjakishore kebana phongdokre wafam asi hauze Keystone Private Limited na paikhat liba kilometer 2.6 sangba tera lukram lairak-tagi tidim road taba lambi asi haujik phawba loisindana leibadagi praja miyam gi pressure dagi mahakna koilas thabagi thabak yengchiladuna MLA na phongdokhibani mahakna makha taraduna hairiba lambi asi sahi amagi mamangdagi पायरकपनी अदुबो हौजिक फावबा कंपनी असिना थबक डिले तौबदगी हौजिक फावबा लोइसिंदबदगी लैकाय असिगी मियामना प्रेशर कया तौरपदगी महाक मसाना असंगबा पैसा पुथोक्तुना कंट्रैक्टर सिंगा लोइनना अहिंग अथेंगबा फावबा महाकना संगदुना ब्लैक टॉपिंग तौबगी थबक चथरी हाइरिबा लंबी असि मार्च था फावबदा लोइसिननबा होनगनी महाकना मखा तारदुना हाई पासोय एसी असिगी ओइना लंबी मसिंग चामगा हुमुद्रा तरुक लई मसिगी मनुंगदा चामगा कुन रोमदी अयामबना ब्लैक टॉपिंग तौबा लोइसिलकले वाटलिबा हाइबबु लंबेल कुन मंगा रोम खक्तमक ngaire हौजिक फावबदा 80% सेंबा लोइसिलकले मसि मार्च था असिदा लोइसिननबा होनगनी मार्च मतुंगददी आइगी केंद्र असिदा कोइलास थादबा लंबेल अमत लेररोय हाइनसु फोंदोखि लेबाक अमा नत्रग लमदम अमा करंबा मतमदा लेखा ताना मांखिगदगे हाइबा असि चपचाबा मतम कनागुंबा अमतना हाइबा ngamloi अदुबु मियामदगी भोट की विख्या नीरगा म्यूट ओइजगे हाइना थोलखिबा लुसिंगबा साबा म्यूट सिंगना मसागी हुरानबगी लंबी खक यातुना लैरबा मतिक चाद्रबा म्यूट ओइरबदी सुखसोय सोयदना लेबाक अदु लेखा ताना मांगनी हाइना लाकदरबा 3 शिवा असेंबली
election da Thamiban Kendra da Mirep Oigadaba Yengkhom Sandip na Phongdokre Khuyathong Polem Lekai Leiba candidate asigi yumda pangthokpa assembly constituency asigi miyamgi oiba nomagi political conference da bangna wafam asi phongdokkibani mamang thakta miyamgi muhut oina Leraklaba Lusing Basingda Maral Sirduna Mahana Makata na hai Hokiwa Chahi Kaya asi Matau Karamna Masagi Maral Tansingani Haiba Wakalona Mang Targa Tolakpa Mihut Saba Lusing Basing Asina Ngasidi Iramdam asi Kam Tengna Wahale Amadi Banghale Mama apa kayagi fizigi manini hairiba tanglaba lan kaya mahi matik sana hairabasu lusing basing asina thamoi sengna naha sing adugi khallaga thabak tawbiraktraba maramna ngasidi adugumlaba naha kaya asi tungi lambi mami samlakle mama mapagi laman singba ngamlaroidra leibaki damak karisu tawba ngamlaroidra haibagi ninghannaba wakhal kayana mang tharakpa maramna Nishag ipakta lupkiba amadi masa matanta suicide taukiba kayasu leikre haiki Ahongba mamalda yumda sinanaba polam sing yauna mobile phone sing miyamda fanghananaba pandam ke mobiles amadi home appliances mingthonba dukan ama Nambol Bazar da saknairaba saisak patapta atop peming Zayantana Report kaktuna ngasi changakre SK Mobiles and Home Appliances asida makal kya mobile phone TV washing machine refrigerator yauna yumda nungtigi sinna gadaba polam sing fangba dukan amani dukan adugi mapu Nambol Kongkham awang lekai dagi salam bipinna phongdorpada ngasi hangdokliba dukan asi mahaki oinasu Ani suba dukani loinana dukan asida anau polam kya Nambol maikaida ohongwa malda phanghanbaga loinana pot leiba lakpada ka hena nungaigadaba mafam amasu oiri loinana hawalakliba naha singna mahai mapung phana tamluraga matungda thabak phangdabadagi awaba kaya mayok naduna leibasingi oinasu mioi kharada oirabasu thabak piba ngamlagani home appliances ki oiba achouba Polam singdi yum pawa yaukinabagi service su pigani loinana akhanaba offer kaya su akhanaba matam kharagi oina piri haiki jagani aduga dari je thap thamaga pote leiba aduga pote thanga takibita si akoi nuibe akoi apambane aduna Oinam Eshigi Manung Chanba Irengbam Kulda Malem Gitakta Sanarokya Tolak Pada Mating Oinaraba Pandamda AC Asigi MLA Irengbam Nalini Devina Maki MLA Local Area Development Fund Gi Sanpamna Irengbam Mapal Kangjay Bungda Nauna Saba VIP and Spectators Gallery Ama Ngasi Sanga Adra Miam the Kusin Nakre Thoramduda AC Asigi MLA Irengbam Nalini Devi Kaino Jila Parishad Ki Jila Parishad member and Somananda Irengbam Gram Panchayat Ki Pradhan Irengbam Gopen Ward member Singh Merapai Bising Amadi Kulgi Miam Su Saruk Yaduna Dharmagi Oiba Lining Laisol Tauduna Sangabagi Thoram Pangthoki Thoramgi Saruk Ama Oina Nupi Masa Singh Oiba Football Gi Friendly Match Amasu Pangthoki MLA Irengbam Nalinina Phongdokkibada Irengbam Mapal Kangjayibung asidagi haukiba sanaroi kaya ama national amadi international gi thakta yauna sanaba ngamkhre makhoina warakkiba kaya ningsingduna amadi haurakliba sanaroi singi khallaga Kangjayibung sanabung asi semgatpada mateng oina VIP amadi spectators gallery asi semgatpani sanabung asi mapung fana semgatpa haibasi MLA khaktana ngamgadaba natte laikai gi yaitong khamdongba amadi miyamgi mateng loinana matangba chunaba sanabung ama oinanaba semgat minasi haiki Haukiba January Kuntra dagi February Fawuda Maharashtra gi Sainagar da pangthokiba Senior Men's National Langari Championship da bronze medal Laurakraba Manipur gi Chanari Singh Taramna Okpagi Tharam ama ngasi Thawal da pangthokre Manipur State Langari Association na
Sinduna Thawal Athokpam da Laiba District Congress Committee Hall da Pangthokpa Thorom Aduda District Congress Committee ki President and Lukhoi Manipur State Langari Association ki President Yumnam Vasant Association Asigi Vice President KS Ibotombi Treasurer A Ranjit Executive Member K Syam na Thoromgi Athoiba Mitung Thorom Mapu amasung akhana mitung oina saruk yaki Thoromgi saruk ama oina National Langari Championship the bronze medal Laurakraba Manipur gi Chanari Taranithoi amasung Manipur team gi coach amasung manager the certificate amadi achamba khudol piduna ikai khamnaba utkhi Thoromga mari leinana wa ngangbada Manipur State Langari Association ki President Yumnam Basantana hai Handak Maharashtra da Pangthokkiba National Langari Championship aduda Manipur gi oina team mari thagadabani adu state asigi hojik oiriba awawa phim asida team suna thaba ngamkhidre adubu state asigi mahut sinduna chatkiba nupa gi senior team na bronze medal lorakpa asimak na yam pukning thagatningai oi matung tarakpadadi National Championship ta team suna thaduna hena phaba team oiraknanaba hotnaminasi haina makhatana phondokhi Masagi chahi humrama suraba Khambok Block Congress Committee KBCC gi former President Sangai Yumfam dagi Muhammad Azudinna laikhidabada ngasi party asigi Thomi Singna awa phondokre KBCC KBMCC IYC amadi Sebada duna Wangbal da leiba Congress Bhavan da pangthokhiba awa phongdokpoi thoramda Khambok Kendra gi MLA Okram Surja Kumar Singh KBCC gi President TH Ibomcha Kendra asigi ex MLA O Landhoni Devi DCC Thawal gi President and Lukhoi Lilongbro Congress Committee gi President Muhammad Imamuddin Nachingba party asigi Thomi kayasu saruk yakhi Manipuri Autonomous Council tanbagi saruk ama oina hayang March ki tang anida Fuller Toll bypass the sit-in demonstration pangthok lagani sit-in demonstration pangthok kadaba asiga mari leinana Manipuri Autonomous Council Demand Coordination Committee Assamna bawgi mifam ama retired ACS officer Kangabam Santi Kumar gi Sanghai da pangthokre bawgi mifam asida Coordination Committee asigi Chairman Kangabam Santi Kumar Singha amasung Vice Chairman Konjengbam Ongbi Aruna Debina media gi thongda miyamda paujeladuna hairiba sit-in demonstration asida mitai amadi mitai pangal khwai khibikna saruk yabina nabasu appeal tarukli pawgimpham aduda Kangabam Santi Kumar Singha Chairman Manipuri Autonomous Council Demand Coordination Committee Assam Konjengbam Ongbi Aruna Devi Vice Chairman Manipuri Autonomous Council Demand Coordination Committee Assam Khatrimayum Singhajit Convener Dr. Raju Khumujam Co-Convener Assam Singbana Mio Sing Sharuk Yaki Imaning Singh Bathoram Thogan Marup Zafribon Halakandina Sinduna Humrasuba Imaning Singh Banumit Ngak Pathoram Ngasi Yaipa Sanglen Thongan Marup Laisram Kun Mamang Lekaida Mapung Fana Pangthokre Ayuki Pungnipal Taba Matamda Lupki President Nepram Monindra Singh na Lupki Peral Singatki Matungda Maitei Imagi Mapamda Miyamna Lairang Laihun Tamki Elfi Amadi Ami Thaki Mahiroi Singhi Saireng Saidinaki Amasung Akhanaba Mioi Kharada Ikai Khamnaba Utki Lupki President Nepram Monindra Singh na Mipam Mapugi Phambam da pham biki loinana Mithunglen Naurem Bida Sagar Ikai Khumna Mithung Asem Mani Kolyan Goswami Laiden Lakpam Sampalal Hobam Manishana Amadi Akhanaba Mithung Bimola Sarma Songtham Babuton Yauna Dais the Famki Mithulunglen na Maira Sukhat Pagal loinana Saichaklup Zaribongi Saichakpa Singna Saiho Isai Shakpiki Moirenjam Singlen na Taram Opawarol Thamki Sing and Son Publications Zaribona Puthok Saba Larik Kayasu Fonki Larik Sing Adudi Laibakna Tamba Warimasa Aibi Naurem Indira Khangho Bakara Taho Bakara Imalon Larik Tamba Hobugi Wari Aiba Subram
कर्मना धर्मनी सैरेंग आईबी सोराम बिनोता सिंहा वांगांगलोई नावरेम अंगौसना अमदी डॉक्टर निंगहैबा मशनामना वाफम क्या थमकी थोरम मखा चथब ओइना अंगम अथौ सिंगी वाफोंग मिथुंगलेनगी वाफोंग अंगमबगी वाफोंग लोयरब मतुंग दा लौरेंबम जॉय कुमारना थगत वहाई फोंदोक्तुना थोरम मपुंग फाना लोसिनखी United States amasung Israel na hojik chathariba attack da Iran gi supreme leader Ayatollah Ali Khamenei hatkro matung Iran na makoi gi luchingba asi laikhidabada numit nifuni chathagadaba awa phongdokpa hokre thangje numit chathakhiba strike da Khamenei gi machanupi mayanupa amasung masunupa loyana top security official singsu hatkibani President Masud Pezes Kiana Mihat Asibu akan mamongda yaningda phongdok puga loinana Mihat Asi asowa maral langjabani haiki numit nifuni awa phongdok pugi mathakta numit tare ni public holiday oinanaba mahakna lauthoki Tehran dagi Al Jazeera gi Tohid Azadina haikibada Khamenei hakibi pau tabada miyamna lambi singda thomjilakhi laibak sinba thungna landa silingai marak asida Khamenei laikhidabagi thoram singsu pangthokani haibagi wafamsu president na phongdokhi aroibada maroe pau amuhanna Excellent Academy haina nauna saba school ama ngasi Kakching SG MLA M Rameswarna sangakre Lakadariba 2027 Manipur Vidhan Sabha Mikalda BJP na saruk ohungi manungda ani phangduna absolute majority phangani haina Dr. Ajit Gopacharya na phondokre Mikup Nahum Pungjalon haiba Kupai Larik ani phongkre Loidana Iran ki supreme leader Ayatollah laikhidabagi Iran da numit nifuni awaba phongdok lagani ngasigi damaktadi paudam pijaba matang asida losinjare bejang tabiriba khwai punapu amuka hanna khurumjari